Rongmei Frontal Organization SINGDA Naga Areada Soo Sanariba Kuki Militant SINGGI Designated Camp Sing Saba Yaroi Haina Union Home Minister Amit Shahada Joint Memorandum Mama Pishin Kre Hariba Joint Memorandum Maduda Ministry of Home Affairs na Lawfam Thokpa Thawdang Lawbiduna Maiteiga Kukiga Nangnaba Mafam Amadi National Highway Manang Nakpa Areada Leiriba Designated Camp Sing Hongdoknabasu Haizakre Hari Hiram Masigi Matanga Tizin Humzin Bagi Tabak Satabada Scotland Dagi Assam Rifle Camp Manak SINGDA Dam MAYAGI Kangchp area Amadi Loktak Project Areada Soo Group SINGGI Anova Designated Camp Sing Hangnaba Thourang Toure HAIBA KHANGLE Maram Maduna Hariba Mafam Masida Soo Camp Sing Hangba Yaroi Kariguma Soo Camp Sing Mafam Masida Hangdok Labadi Madugi Mayok Legani Bharat Lengakya Sigumba Thawong Asina Manipurda Tholiba Irang Asi Waroi Sin Purapagi Mota Kanglo Furup Singgi Marakta Hena Irang Thokanaba Barton Tawa Oina Thoklagani Haina Supan Ki Hari